November date 29 the Bank Nifty na market close to give area 39,115 the market close to Hayeng November date 1 the market ki scenario je kamana lege habdo chart asi yenglaga we khara makai khangba ngamre se market se hojik kai doge kitang he karo ta de market se amuk kitang he karo amuka jo hekta market se kumthare hojik leiba market ki leiba position se karino ha matam selling na ayamba hojik ngamaga lei ek buyer kitang changuba selling heten pitharaga ito market se to putharapa adumba condition ani hojik leise Bank Nifty ki leiriba condition ani kaya strong oi boy de masi weak yamna oi hang did one that tawadaba thabaji sigi resistance 38,800 ki mapa gi jaga jida kayuma market sina kumda gi batarabdi hang selling pressure adum lakpo ani aduga apina buyer ki side thi ge har tagadi sigi area sim lan bam changani first point or sigi area se siju lan bam changani karigumba apina area asiji yaw trend or asit aduga di sigi maraki line se sigi area se jo khona hang yamna section na yengbam changem headline gani habadi nati adubu tawudi sigi area si yoko matam su price action ni mating ina candle je han gi we ya gi bagi chance yamna le adu hayangi probability oibe aba probable oiba poti market je hoji poki leiba condition je weak oiba maramna yari makai sidagi market je kumda gini haina law adubu tambangam de market aje kanana ju predict tawbangam de kungani en khalroga ju hang kai gumba ma de hekta ayogi busu yai adubu hoji poki leiba market ki trend asidadi market asi Bank Nifty ki side asi yamna weak oi haina indicate taw ngasigi di video asi matanga swede loisina